सुबम दबंग फंगलक्ट्रे लेतबना मई सुरबनिना अखोयजु भोक्ता खुला हाबे खोयना फंगिदा कया हुइना लेरगा इसा इसिजु लाइट थमंगा हनगदा हाबजे अखोय थाजरक्ट्रे Jiribam District Police की Senior Superintendent of Police M. Pradeep Singh IPS की मीटिंग मखादा Jiribam District Police की Officer in Charge Sagapam Ibotombi ना Jiribam दा हांगलिबा Relief Camp निपान यावना Jiribam दा लेरिबा मैरा संगसिंगदा Jiribam की सारबा कालेंगी मैशादा मियामना थेंगनरिबा अवाबा सिंगदा मतेंग ओइनबा फेन चांबरी रोम मतेंग पांखरे हौजिक फाउबगी ओइना फेन चांबरी रोम मतेंग पांखिबगा लोइनना मैरा संग साबदा चंगदबा जिंगा यावना तोंगान तोंगान पोलम सिंगसु मतेंग पांखि नाकल अमरोमदा युम मै चाकपदगी लांजेलक्तुना रिलीफ कैम्पदा चंगजफम लौदुना लेरखिबा मियोय अमा खंगौदना किडनीदा नुंग लेबदगी खुदक्ता ऑपरेशन तौदबा यादबदगी रिलीफ कैम्प अदुदा लेरिबा मियोय सिंगना सेल थुमगी अवाबा मायोंगनरिबा अदुबु उबिदुना OC Sagapam Ibotombi na angama mateng pangkhre अखोगी विद्यानगर लेरिबा बाबूखाल खुंजाव अमदी बोराई खान सबुगाट अमदी बाबूखाल खुनौ चिंगोइबुं हाइरिबा रिलीफ कैम्प अनिसिदा जिरिबामगी होगी होगी अखोगी स्टेशन दा सिओइनो लेबिरिबा अखोई सार गी साइड तगी रिलीफ असिदा लेरिबा मयामगी दमक्ता अखोइना लैबा मतमदा असाबना हेनबना अंगांग अवाना तारबा मसी अखोगी सारगी माइकैदगी पांफम थोपनी हाइद मसी पांगबिरखोगी दमक्ता अखोगी रिलीफ असिगी आइगी साइडगी थागतबा फोंदोकजरी अमदी सारगी खोंगबोरोय ओइबिरिबा नमकपसु आइगी साइडगी अमुकान्ना थागतबा फोंदोकजरी अनि दी स्टेट पिरमगे अदुगा सीलिंग से अखोगी फेन अदुम और पंgai दु मेन बंगन माने आदि मागे पानफम दो आदि मै सुना बमी प्रोफेने को मा तोरा येंग लगे और पान अदु पाखन बा आइ मी पुरे को तामो मको मै सुना आला दु पा तामो दबा स्टेट याना पाखन अखोई लंदाई खुनौदगी नारायणपुरगी लाकपा सिगा लांजेनना लाकपा कनो विद्यानगर कंपेसोन सिगा लेबसिगा अखोई जिरिबामगी ओसीना लाकना मसा लाकना फेन ने इसिंगा दई ngang asigi achapot ka pirambase अखोई यामना थागतचरी ने सुमाय तोय लाकपीदना अखोइबु जेंछनबीबसे असी यामना अखोई थागतचरी माय मथंग दाबरसु लाकपीदना अखोइबु जेंछनबीबसे अखोई याम थागतचरी साना अंगम मतंग फेन इसिंग अंगांगी अचापोट अखोइद खुसिनबीरमे अदुगा अखोइना हाइजनिंग बना अखोइगी पब्लिका अखोइगी पुलिस सिगा रिहर्सल अमतो ओइना
matam punamukta loinaraga leiba hanadadi aikoina moibu akiba ama fokaga wakhansida leirami adu moiga aikoiga police ka aikoiga relationship matam punamukta leinaraga aikoigi awala pasu aikoina moida haijaba ngamjabagi thongna pibiba amarom haraga moi lei haidana aikoisu tawthokseragani hujingmakta aikoigi begra haiba lamsida akoi changthanma ngamnanabagi honabiyo haina tharogi mafamdasu akoi ikok non haijari loinana hanjanabagi santi peace lakadra hairarga ngarang maktasu phangawdana huki singjina phattaba singjina moina aikoigi yumje si thawriba manungda leibasisu thidana mai thaba khongjang changsalai masida aikoina karama matamda aikoigi peace haibase lakadabano haiba akoi khangdre mafamsi aikoina nomagi sara ani chare raga leibasibo batam thamna akoi leiyo haiba leigano haiba asidang akoina sarogi mafamdasu haijani haibagi thawnasu saroina pibiba akoi yam laibak thai adubo akoi mafamsida kayang kuina leiraga isa isigi laik tamanga bhangadage haibase akoi thajaraktre subamdo bang khamjalaktre leitabana mai surabani na akoi ju phokta khula hap masi akoina saroide akoigi awala pasu akoi haijaba ngambagi sakti je saroina harau yabira ko yamna ponging si Bangladesh ja. Ama agi ando. Ma yang palau ba. Dulu ada selaan. Koma magi di kita tu betul. Koma kan derka bagi saya juga kencan mati dalam itu. Sehingga orang mati dalam lagi. Dua hayang kami singgah tu orang tahu betul. Laga muka pak. Keling tian orang itu nak senu roba. Kencan tu terang kamu guru. Kencan tu yang kaya senu roba. Kencan tu terang kamu guru. Hai tarik. Tentu dia nak. Sorting di weekend asida Jiribam OC OC timna lingbi rakuna ceiling fan amadi table fan ising angang gi achapot mayam ama thimbi rakuna ngasi sarba kalin gi nuksa gi maisa kaya se koknabagi damakta san sinbi langbi rakgi dam thagat phongdok chari matung tabadasu awarapa akoi sagi mafamda dum haijarake asida sana su mateng tawbiro sana smaina tona tinana akoi gi mateng tawbiro kuna akoi saroida akoi hangoi jaramba ama nungaitaba leiramba kaya dasu dum mari si fagal akoi chu santi leina leiba pami jumda chu hanjaninga pami asibo sarogi tarapte chu miyang changhan biu akoi gi leiri jariba mayam se jumda halinba chu pami OC Sayapna magi staff team singalona na aikoigi Jiribam Higher Secondary da leiba Baipal Imai Ben mayam ko sigi damakta isi thangna ba ising angang sigi charna ba base good hai mahina singba mayam ama pibirami sen pen su ani pibirami ceiling fan ani amaga aduga awat palba singda su matungda pibirakigani haina akoida thajaba thambirami asumna akoina police ka akoiga sumana tona tinana koi nusiba thajaba mari se sum thambiragadi aikoiga police gi marakta afaba mari se purakani haibagi thajaba akoina thamje
ngasimak koigi namthin kai khungajaraba Jiribam Police Station gi osi amko chana inmate singi maikai degi ayakna thagachari sengna manglam chatta asmaina sarkar gi uniform singa public ka minungsi anadegi asmaina mari leinaba taragati ekoi gi Jiribam asi adugi matik khumang thina chakotpa propang ngamgani haibagi ekoi sar gi mod asina hojik tungda lakadariba ekoi gi punchi khara asi amna chakotpa pun Jiribam ohen bada yamna chawu mating oigani haina aina inmate singi maikai degi निसिंजरी थोदुंग थागचरी असुमायना सारबा मतम सिदा पेन कया पुबिरक्तना खोय साना चाना थांगनबा पुबिरक्तना मतेंग पांबिवे दमुक्ता आयाना इनमेट की माइकै दगिसु अमुको चाना खोय साबु थागचरी Jiribam Police ki OC hui sari Ibotombi singhana thari peki manakta leiba thumba children home asida lengbirakuna matam irang asiga mari leinana hangariba sumba relike masida lakpiduna saraba matam asida awana ya kaya thang iba matam asida obo mateng ama ken pibiduna singin biramduna amadi angang singi asa thak mayam pibiramba asigi damakta ekoi rikem asigi maigai tagi koi asumba sar Ibotombi OC bu Jiribam OC bu haningai leitana thagatpa phongdokjari amasung matungdasu mahakna punsi nungsangba amadi thabak khudimda yaipha mangol bijari haina ina matangse wafam ase thamjai mangda leiba ceiling fan event fan mayam si akogi Jiribam gi police station da leibiriba akogi andak social media ru ko su mayam tun su kona palliba masagi awan phomam ko ka thoba tumba akogi mingona banjo da koi sare Ibotombi osi ma chena magi masagi kanu mayam ma ka thokan da mana si magi masagi togiriba usibo dugi magi ni phondagi mana tawba thabutugi phangjaba tulu kayama mana kathokta ngasi Jiribam da atomba saita tawbusi koi adubu mangnasu akoigi awabase sodna akoiju ubirakani khanba musung nungdi lafam thokra kaini mai binjing hangba long jangbudu report tharaga leire akoigi legal gi secretary na ngang nan mai family gi ngangda basalubuda Ibotombi thengajadana sigumba koi saleda sindaratana asi borobeka gi tumna lamda khunungsu akoibda leiba meti myam khunjing si thingakane na lehoriba koi myam sigi mafam da jawjeri ji koi sada khananjari ado masida sada khona thagattaba ngamdaba amakak leiba maramdi kaingar kanda haji Manipur pumbasida leiba police amusung public ki maraksida yamna gap sangna leibagi mami muka andaki sana lakoli state si koina thagattaba songa ngamjare maramdi koi leiba halamani su imai bing su masi khamon thoi maramdi police ka public ka asigmati khajanarba matungda haiba mafam jaga du da thoiba problem khodimakse thu thoi haibasini asi pose koi sana su asi khalaga tongbo ormani khali ado makha taba imai bing singa alamagi site gi barapu koliba ibudo ibendo gi site gi thada lakadaba khudong thigada khodimak sinse ibamu koliba imai bing tumda koliba alaman lai guru khodimaksina damdam lapsana leibin leilu khudimaki bido bino khudimna sarba ngakthok pidana sargi sona tambir pa saidu dagi hena sangukna kana taw khudimta mai papu ibiu haiba pose sa thamjari police ki makta lemba thajanadaba kaya ngasidi kana thugaiduna masigi thajanaba amaka yam sangna phomjiri district ke kuina sangna chatpa oibang ngambagi am lambi ma sar purpose sigi damakta makha taba khogi generation kya da police am su public ka am toina way am chatpagi lambi makam tam chupagi koina Jiribam district ki hawdok putuna Manipur pumbagi district khudinga ana oribulu sumana atopa mafangi disingi da su saksing asi mitaba oresunu ngasi aikogi Jiribam gi OC ikai khunara matiksa mingone pajarabada Sagapam Ibotombi na ngarang mana duty lakpada koirakpada aikogi lekai da aikogi pumbam maira sang leitadana sorokta phambado ubada mana nungaitadana aikogi ja maira pai bisingi dama khanbiraga tinban ani mana ngasi thimbirae loina na round to khajinaba tin khara su mana hapirae akoina haibadagi hena masing hena akoina hairudraga su masana khangaga sarna akoida ten fen ani amaga blab amaga wire ga mukor masai khara su ahenba akoida hairamdaba
साना खंबीदुना नुसिबिदुना अखोइगिदमक खंबीरगा पिबिरकपसे अखोइ लमलेन खुंदा लेबा मैरा पाइबिसिंगना सारबु हानिंगाय रेतन थागसरी सारगी तुंगी पुंसीदा साना तरुब थबक थरम पुनमक्ता जिरिबाम कोलिबा कालिमा इमा बेमना तौराबिबा ओसनु जिरिबाम मतम सांगना मतेंग पांगदुना जिरिबामगिदमक्ता अचुंबा जायफबा माइ पाकपा पुरक्सनु हाइदुना अखोइ लमलेन खुंदा लेबा मैरा पाइबि पुनमंगना सारबु थागसरी सारगिदमक्ता अखोइ मा अहोबा खुबा मखुजरी ngasi akhoi dibong khunau maira paibi apunba mayam na ngasi akhoi gi sari botombina saraba maisa sida jikta oisu kokna ba haina akhoi gi phen ani kak mateng pangbi rei asigi damakta akhoi maira paibi apunba gi oina mot chinjaraga sarbu hainingai leitana aina thagachari asiga loina loina na ngasi akhoi public ka police ka mari asi achetba ana degi hena chetna thamai haina akhoi na thamjage madudi karna ngasi jiri gi mapam thungna chatuna gi kari wali kari tauri kamai leiri kholi kaina hangbi base koi police ka praja ga na koi achetpa mari ni haina thamjani ne koi gi awat apa su mateng ga pangbi base koi gi maming oina panjara koi sari botombi ne sari botombi sumaina mamangda kanamata na su leiri praja ga ai police ka mari je achetpa thamde haina koi di laujani nge koi di praduki madi police ya koi di praja na di kiri me moi si ubada moi uniform ubada koi kiyeba adubu koi sari botombi ubada de koi kiba faudre ba harna laga noi kamai tauri kholi ai lei ki ganu di haji irang lei lei taba koi hang lei tana koi sar je 24 hour mai phone je hang e du matam da koi na hang matam sar na dum reply bi bi rak ba je ki damak da koi sari botombi bu lei dana thagal le loina na sari botombi na ba koi jiri praja gi to bi man je utpa oina chinung sangba oisanu loina na mana tauru tauru ba thabak ta mana ko da oisanu koi irang sida irang pulisda lei ba le kai khudin da tatuna kana kalai da kari wadi kalai da kari sutari tension bituna amasung public na chu aduwa le bona hadi awat patu sakai daga kamana sima chamana chalaga da bisna ma apagi rasang sida ai samna da koi mera sang sida chu nani chingala saram kansida noi suma tem bana muga pangbi da koisi dang tasu ram police ko anna thala ko funju tari si samo kunbi maira paibi ima event singi da makani haiduna Jiribam OC Sagapam Ibotombi saraba nungsa asigi khara da oisu saba kokna ba haiduna siling pen ahum mateng pangbirakpagi damak sarbu hainingai leitana thagatpa phongdoksari inana police amadi praja gi marakta lainariba mari asi hanadagi hena asepa mari ama thamba oirasanu haiduna su haijari aduga sarna ahing nungthil khaidana awa ana tidana koi mai pension bu parida soi yada ke haiduna awat apa khudimak mendi na yang sindiduna lakli nasige damakta soi koi mera paibi mayam na so sabu hanna thagat pa phongdoksari अखोई लकीपुगी वार्ड नंबर 9 दा सारी बोटोम्बी ना मसागी ओजपो पुनमबु थादोक्तुना सागबु नुंसासिदा जिरि प्रजा इमा इबेंगी दमक्ता मागी मसागी ओजबा बु कथोअगा पेन येन बिरबगिदा सारी बोटोम्बी हंजन हंजन थागचरी साना तौरु तौरु थबक खुदिमक्ता माइ पापु ओइसनु हाइना इमा इबेन म्याना माबु हंजन हंजन इशोदा थोमिंजरी Jiribam Higher Secondary da Milkem da lejaba koijam nanu videbi gi magi kidney da 23.3 gi nung ama leiduna ajise maji operation tawdaba yadraba ada koina har osi da mateng kitang pangbiyo na haijarubodagi sar osi na ngasi koi gi relief camp da lengbirakuna akoi gi angamba senri mateng pangbiramagi damakta aikoina sar amadi lakpiriba staff singbu hanna thangat phongdok ozai boto na mai gari wai bi re benama tinna bai damakta man pasak loi pire odagi GDO gi secretary da yandana sumai gi angamba magi personal oina policing ani sumating pangbirame club NGO sing da koina magi waba se ubada koina angamba mateng khaga pangbiu haidana koina so haijare koi myam lai mayam sina ko nang nupi debi na anaba sigi damakta ting pangbirakhiba nana thagat phongdok sari